पाउजर यमफम ओइबा मरोइबा पाउ खरा अपडेट तौजरे यमखम इराबोना वांखई केंद्र की एमएलए ओइरगने वांखई असेंबली कॉन्स्टिट्यूएंसी की हरगी एमएलए यमखम इराबोना लिसिंगनी तरागा तरीत हाई कोर्ट ओक्रम हेनरी की मतकता थांगत की इलेक्शन पिटिशन अमगी जजमेंट गासी लाक्तुकना पेटिशनर नंबर 1 ओइखिबा जुमना इराबोट की फेवर राय पीखिबा गलोइना अंडर सेक्शन 100 क्लॉज 1 क्लॉज डी क्लॉज आई एंड क्लॉज 4 ऑफ द Representation of People Act 1951 Laukthokibagi Respondent number 115 Wangkai AC in the Manipur Legislative Assembly Election 2017 asi Nalan avoid trying to declare Tokibagaloina Petitioner asi Lisingani Taragatareta Pangtokiba Taramato Chuba 15 Wangkai AC written candidate elected members ni Aina Rai Pigre Lisingani Taratareta Pangtokiba Taramato Chuba Legislative Assembly ki Wangkai Kendra Okram in the Rimai Park and Laukthokrapan mit Carnegie Matunda Petitioner 1 Why Irabon I Court of Manipur Henry Gimayuk election petition to Takibane Mikala do the O Henry Congress Gimep Oiki Why Irabon BJP Gimep Oikibane High Court Makoki website upload Torpagi Matungina Justice MB Morley Dharangi single pants the election petition Asi Hayek cause list the hand by them the Yaure Petition Asi final hearing bench Asimukta Mamang Tarakatarita Mars Tarakatarita Pangtutunda Judgment Order reserved to Tamlakiba Ado. Nasi Honorable I Court allowed to keep a Galunian respondent number 1 Oikiba or Henry the 15th Wankai A. Sidagi. Tarabatoi Shubak Manipur Legislative Assembly election listing at the Taragataret Ase. Nalan Poetry Aikiba Galunian Petitioner Y. Irabot Singh. Masagi say Chaurano Budarakaret Apopala Kitraba. Y. Angang Yamasing Kurai Ahongai. PO Imphal and PS Porompat Impal East District Manipur. 75010 as a written candidate Ase. Manipur Legislative Assembly election listing in Taragataret Asiki 15 Wankai ACK written candidate duly elected member Oiri Ainasri Irabot ki favored case Adugi Justice Honorable MP Morley Dharan Rai Pikibane Corasil Takibo Rider Wankai ACK Taramatoi Manipur Legislative Assembly Acid null and void Oiri Haikibagana Court Asina Petitioner Sri Y Irabot Po 15 Wankai ACK member ni Aida Lautoki Anaso Rai Adu the Pale Petitioner की मकेदा Senior Advocate Mr. S. Paunam Amadi Mr. S. Gonedor Advocate Nalebke. Respondent की मकेदा Mr. V. S. Narsimha Senior Advocate Mr. Lenin Hizam Edison AG. Mrs. N. Tesbria Advocate Amadi Mr. R. K. Milan Advocate Nalebki Bakaloinana. Mamang Tatara Tarita Satakiba hearing Aduki order reserved to Tablakiba Ado. Ngasi April Taramanga Lising Ani Kunmatoida Jasmine Aduki Rai Pikibane. Mikhala Okram Henry Singh, R.K. Priyobatra Singh, Amadi Jumkham Irabot Singh na Indian National Congress, All India Trinamool Congress, Amadi, BJP Gimirep, and Lamba Tengna Kibane. Panbajabadi, Lising Ani Taragatarit Kimikal Atuda, Congress Gimirep, O Henrina, Bodma Singh, Lising Taragataru Chatra Yankayum de Pangton, Maipa Kibane. Why Irabon Lising Taragani to Chamri Taragatarit Panke. Ngasi, why Irabot Po, Wankai Kendra MLA, or Aina Honorable Icona, Lautopuda Kendra to Tongan Bo, worker Gasumaki Yum the Lake. Nakalamarumda Miamgi Sanabi Matau Tamduna Long Bata Sel Jamda Sanglakpa Ibirakpa Ifham Wakila Angakpa Pangna Sel Zangan Dona Long Bagi Janabi Ambalak Padage Laida Munki Adi Tazaba John Javangam Laritra Haiduna Jungi Halaman Singda Mi Bible Pongnare Longra Pasujari Iduna Asampamong Lotion Kiba Kasu Yauta Adubaserakasida Selam Taduna Long Bagi Janabi Amana Akan Basafu Oiragle Imung amada masarupi amber luhong bada aun poni hain pinaripa asida angak ko phangna sel thada naribane masine imung adugi satmet londa asobo sel thongi khotong chadaba kya thoganduna awaba kya mayuk handaba nate masigi matakta isam chamna pangthokpada lempana lakliba mantap makhal amakhalaga singlemna luhong narpa adu ngasidi ahinba paisa kya thadaduna makhal makha kya gi machu na laitiengba decoration hamitna thagananabagi thabak paikhanaragle Makata na panbay abadi ngasigi iramdam asigi ningol kaya de miram gi sana bibu inat ki thorum do pasalak to lohong gata panamit kharawat ingai dage ariba sel tha daduna makhal mathen gi leiting tawduna mahende haldi aduna abuk tawna ragle ponji jopa gi mama bapa oiba sing na tanduna thamliba sel thom sing adu lohong bada chakhan daba jade habi gi thawong dat laktuna ngasigi samasa sida asoba saitheng amasu pi ba horakle oiba yaroi daba chana bada lim daba mi tawdi ngasigi mirol na tam daba phai khalle Atau pau amadana Ramzan manung da mi yang kai yauna masjid da prayer tau bagi ayaba Bombay High Court na pikidre. COVID-19 laisatagi miyam gi punsi kalong na papandam da government na thamliba ating basing
Komthoktuna Ramzan tha manungda Musalman singna masjidda miyo yankai phawbu punduna nongmada matam mangagi prayer mahusagum tawba yanbiu aina juma masjid trustna hajaraki bu wafam ama Bombay High Court na yakhetre Laiba gasida COVID-19 ki tamthiraba laina laichat khongjal jangna sandorokliba amade government na makal kya gi athing thamlakliba asigi yenglaga High Court na trust ki wafam adu yakhidabane Sanabagi pau amada Royal Challengers Bangalore na Sunrisers Hyderabad po IPL ki taruk suba match ran taruk ta thoikre Tamil Nadu ki konung Chennai da leiba MS Chidambaram Stadium da ngasi sanaki Indian Premier League T20 cricket tournament ki taruk suba match da Royal Challengers Bangalore na Sunrisers Hyderabad po ran taruk ta thoiba ngamkhre makha tarak pa atopa pau amadana traffic constable na marks uptana duty tawrubagi lupa lising ani Orissa police na fine tawkhre Masagi masau bangthok lingai da marks upkhidaba traffic police constable ama Orissa police na lupa lising ani fine tawkhre Puri District Police ki SP Dr. Kanwar Besala Pangdokiba Matungina Masagi duty tawna marks ukidaba on duty traffic police constable aduki thawidaba mataw adu khanglak padagi magna masam ki supervision makada leriba police constable adudagi lupa lising ani fine oina thian kebani aike traffic constable aduna su daita leiba citizen am oina fine ki sanfal udapirake maramasina bari lenba khudimak na madam punamakta marks upiu natragana fine thibiu masina tan atai atopa pamai leite aike Constable adudagi fine thian ki bathong adu police department na COVID-19 ki lesson sandorok paso thawoi wayu da banboi punam ki mafam da piba akan message amani hainasu SP na phongdoke maksud na lambi lamjau da tholok pamiyoi amada police department na lem da tharoi maram de police na paikali pa thapakasi sadharan miyang gi haksal ga mari leinaba khwaidagi miyang changhu ku da area amani aike hospital authority na minister okpagi langnaringe da covid patient amalai kidre Bihar ki capital city Patna da leiba hospital amagi authority amasung staff singna hospital adu da thunglakiba Bihar ki health minister Mangal Pandebo taramna okpagi thorom pangthok lingai cherakta hospital adu da laying balakiba COVID-19 ki anaba miyoi amaming chanbi da badagi laying banang dan laikidre aire minister okpagi hospital authority amasung staff sing langnaringai cheraktu da hospital adu da pughlakiba anaba adu admit ton khidabana maram taun khidabana doctor singam hakpu khudakta laying bagi khutong chaba lobangam khidabani aire Health Minister Mangal Pandya hospital adu COVID-19 ki anaba sing hina treatment chatharibra haibaki matangda inspection oida lakhibani laibak thiba thoktok adu Nalanda Medical College and Hospital da thokibane Bihar ki capital city adu da laibak khwaidagi chawba government ki hospital ki marakda Nalanda Hospital asisu amane laikidabam yu adu ki masanupa Abhi Manu Kumarna magi apokpa adu hokiba namit marni ki mamangdagi COVID-19 positive oire haiba khanglakibani haiba wafam thamke Maragasida haukiba pung kunmari da laibak kasida COVID case lak ani ki matakta thengnare laibak kasida COVID-19 na naban nokmunawagi hangalakpa ka loinana chawna mi baiba leire asogo state khard di COVID case asi sa dhamar pumanga ki matakta leire haukiba pung kunmari da COVID case lak ani ka chartered kontraga mapan haibadi lak ani ki matak positive oiba thengnare masina maram oiraga hoju phobada laibak kasida COVID case crore amar lakh nifu lising ombodara mari changwa hompoga mari yaure Laikidaba masina hokiba pung kunmari asida lising amaga sukna kuntraga nipat laikidaba ga loinana apunba lak amaga lising umpodra humdoi chamba kolhumdoi yaure nabagada gi pharakba masingna koti ama lak kunga mari lising kunga mapan changwa humpoga mari yaure active case na 14.71 lakh yaure aire haujuk phobada miyoi 11.44 crore covid vaccine kap thokre aire amarumda oirakliba phibam asiga mari lainana UP da class 10 amasung 12 ki parikha singai thokre Chhattisgarh nongma kangdana COVID case henkalakliba asiga mari lainana Chhattisgarh ki chief minister na chair logdana dal punama ki meeting pangtoktuna COVID-19 ki khanagare amaromda union finance minister Nirmala Sitharaman na phongdokibada haujuk phawbagi oina lebak asida lockdown thambagi wafam leite aigre nakala maromda mitai asi yamna phabani phabagi numit lankragati lagna phanaba ngamlakloi laisemba Rajya Sabha ki MP ningtau laisemba chana jawbana aigre Mitai asi yamna fabani aikoi ki fabagi numit lan khrabadi lagna fana bangam lokloi wafam asi sana konung da pangthokpa umang laigi sinpang sinta mairoi lup ki thomi sing wasak lobagi thorom da MP na phangdokhebane MP na makha taraduna mitai singi sentiment da sanare besing khongpum andoktrabadi tungda abhaboi rakloi manipur da khundari ba phurup singi marak tagi phurup kharana atamna na mitai ki sentiment sokpa yaba thabak torok koire mitai sing phurup kuding mag sikon nokona lakpani Mitai sing kanagumba phurup amatagi mangnaba pungning nanaba tawkhiba leite hauji koirkliba kawgroup laifam ki matang da CM khawari sanaduna loisanabagi lambi ama thiragane ukalamadi sana konungda kan khonarabasu amaiba amaibisingna lai harabagi kanglon thugai pa lepa leitre
ꯃꯤꯌꯥꯝꯅ ꯊꯝꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ MUCꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯄꯤ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯣꯇꯨꯋꯥ ꯕꯍꯥꯗꯨꯔ ꯂꯤꯄꯨꯟꯒꯤ VP N ꯏꯟꯗ꯭ꯔꯃꯅꯤ ꯎꯒꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ CS ꯅꯕꯆꯟꯗ꯭ꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ ꯍꯥꯏꯔꯦ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯃꯗꯁꯨ ꯕꯁ ꯇ꯭ꯔꯛ ꯊꯣꯝꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ 3ꯅ ꯁꯣꯛꯈ꯭ꯔꯦ इजिप्ट की खाथंग सरुक हाईवे बस ट्रक थोमजिनबगी थौदोक्ता यामद्रबदा मियोई 10 सीखरे अदुगा 3 असोगब नंखरे हाइन ऑफिसर सिंह फोंदोरकले कायरोदगी थोरकिबा बस अदुना ममाई लेनब खोदरिंगेदा ट्रक अमदा खंगौदना थोमजिलकपदगे लाइबक्तिबा थौदोक अदु थोखिबने गाड़ी अनि अदु थोमजिनरबा मतुंग मई हौरखे एक्सीडेंट थोकबगे पाउ अदु हेक फंगबगा मफम अदुदा एम्बुलेंस 13 तरुक थौजिलकपगा लोइनना मई अदु मुथतगा मी कनबगी थबक चथाखे अरोइबदा कॉन्टेंट्स ngasi ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎ ꯇꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ